tung ꯍꯟꯕꯤ ꯎꯔꯤ ꯋꯥꯔꯤꯁꯤꯡꯗꯨꯅ ꯃꯈꯣꯡꯗꯨꯗ ꯌꯦꯁꯤꯟꯗꯨꯒꯤ ꯊꯧꯔꯥꯡ ꯇꯧꯔꯤꯗꯣ ꯐꯥꯗꯔ ꯃꯁꯥꯃꯛꯇꯣ ꯈꯪꯗꯕꯗꯤ ꯅꯠꯇꯦ꯫ ꯃꯇꯝꯗꯨꯗ ꯐꯥꯗꯔ ꯇꯤꯃꯣꯊꯥꯏ ꯃꯁꯥ ꯉꯥꯛꯊꯣꯛꯆꯅꯕ ꯍꯦꯟꯅ ꯀꯟꯕ ꯕꯥꯏꯕꯜꯒꯤ ꯕ꯭ꯔꯁ ꯄ꯭ꯔꯚꯨ ꯖꯤꯁꯨꯒꯤ ꯃꯤꯡꯗ ꯁꯣꯜꯂꯦ꯫ ꯑꯁꯨꯝꯅ ꯁꯣꯟꯕꯗꯨꯅ ꯐꯥꯗꯔꯕꯨ ꯎꯔꯤ ꯋꯥꯔꯤꯁꯤꯡꯗꯨꯅ ꯌꯦꯁꯤꯟꯒꯦ ꯇꯧꯔꯝꯕꯗꯣ ꯉꯝꯗ꯭ꯔꯦ꯫ ꯇꯞꯅ ꯇꯞꯅ ꯎꯔꯤ ꯋꯥꯔꯤꯁꯤꯡ ꯑꯗꯣ ꯖꯔ ꯖꯔ ꯃꯊꯟꯇ ꯇꯞꯅ ꯇꯞꯅ ꯍꯟꯗꯣꯛꯆꯈꯤ꯫ ꯐꯥꯗꯔ ꯇꯤꯃꯣꯊꯥꯏ ꯁꯝꯕꯜ ꯃꯌꯥꯗ ꯂꯦꯞꯂꯒ ꯂꯩꯕ ꯅꯨꯄꯤꯗꯨ ꯇꯥꯅꯕ ꯂꯥꯎꯔꯦ꯫ ꯑꯍꯤꯡꯕ ꯑꯁꯤꯕ ꯍꯥꯏꯕꯁꯤꯗꯤ ꯃꯄꯨ ꯃꯥꯒꯤ ꯈꯨꯠꯇ ꯂꯩ꯫ ꯃꯁꯛ ꯈꯪꯗꯕꯤ ꯑꯔꯣꯟꯕ ꯑꯃꯒꯤ ꯃꯔꯨꯝ ꯊꯨꯞꯅ ꯇꯥꯡꯖꯗꯨꯅ ꯂꯩꯕꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯀꯦꯟ ꯈꯪꯍꯜꯂꯒ ꯑꯩꯅ ꯃꯗꯨꯗ ꯍꯦꯟꯅ ꯈꯟꯖꯤꯜꯂꯒ ꯑꯩ ꯏꯁꯥꯅ ꯏꯁꯥꯕꯨ ꯁꯣꯟꯊꯍꯜꯂꯒ ꯑꯋꯥꯕ ꯏꯄꯥꯛ ꯏꯌꯥꯏ ꯑꯃꯗ ꯏꯗꯣꯝ ꯏꯔꯥꯛꯅꯗꯨꯅ ꯊꯋꯥꯏ ꯊꯥꯅꯕ ꯊꯧꯔꯥꯡꯒꯗꯕꯗꯣ ꯑꯩꯗꯤ ꯅꯠꯇꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯐꯥꯗꯔ ꯇꯤꯃꯣꯊꯥꯏ ꯇꯤꯈꯠꯇꯅ ꯂꯥꯎꯏ, ꯆꯠꯈ꯭ꯔꯣ ꯆꯠꯂꯣ, ꯃꯐꯝꯁꯦ ꯁꯩꯇꯥꯟꯁꯤꯡꯒꯤ ꯗꯤꯕꯤꯜꯁꯤꯡꯒꯤ ꯌꯥꯊꯣꯛꯐꯝ ꯅꯠꯇꯦ꯫ ꯑꯁꯨꯝꯅ ꯍꯦꯛ ꯂꯥꯎꯕꯒ ꯅꯨꯄꯤꯗꯨ ꯁꯝꯕꯜ ꯁꯌꯥ ꯃꯔꯨꯝꯗ ꯂꯩꯔꯝꯕꯗꯒꯤ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯁꯤꯁꯇꯔ ꯁꯦꯔꯤꯟ ꯀꯦꯔꯣꯁꯤꯟ ꯂꯧꯕ ꯂꯥꯛꯑꯝꯃꯦ꯫ ꯆꯔꯆꯀꯤ ꯀꯣꯔꯤꯗꯣꯔꯗꯨꯗ ꯃꯊꯟꯇ ꯃꯈꯣꯡꯗꯣ ꯄ꯭ꯔꯞ ꯊꯥꯡꯗꯨꯅ ꯂꯥꯛꯑꯦ꯫ ꯑꯁꯨꯝꯅ ꯁ꯭ꯇꯣꯔ ꯔꯨꯝ ꯂꯩꯕ ꯑꯗꯣꯝꯗ ꯃꯊꯟꯇ ꯀꯦꯔꯣꯁꯤꯟꯗꯣ ꯂꯧꯔꯨꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯄ꯫ ꯇꯨꯡꯂꯣꯝꯗꯒꯤ ꯃꯥꯒꯤ ꯃꯁꯥꯗ ꯀꯅꯥꯅꯣꯝꯅ ꯆꯪꯁꯤꯜꯂꯒ ꯈꯪꯏꯟ ꯏꯟꯒꯦ ꯇꯧꯋꯦ꯫ ꯏꯜꯂꯒ ꯇꯨꯍꯟꯒꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯅꯤ꯫ ꯁꯤꯁꯇꯔ ꯁꯦꯔꯤꯟꯒꯤ ꯃꯁꯥꯗꯤ ꯁꯣꯛꯄꯗꯤ ꯉꯝꯂꯝꯗꯦ꯫ ꯇꯨꯡꯂꯣꯝꯗꯒꯤ ꯐꯥꯎꯔꯛꯂꯤꯕ ꯐꯠꯇ꯭ꯔꯕ ꯁꯥꯎꯝ ꯑꯗꯣ ꯃꯍꯥꯛ ꯃꯁꯥꯁꯨ ꯈꯪꯉꯤ꯫ ꯁꯛꯎꯗꯕ ꯑꯀꯤꯕꯅ ꯁꯥꯐꯨ ꯑꯣꯏ ꯁꯥꯎꯝ ꯑꯣꯏ ꯃꯥꯒꯤ ꯇꯨꯡꯗꯨꯗ ꯀꯅꯥꯅꯣꯝꯃ ꯏꯟꯅꯔꯛꯑꯦ꯫ ꯃꯈꯨꯠꯇꯨꯅ ꯂꯥꯇꯦꯟꯗꯨ ꯆꯦꯠꯅ ꯄꯥꯏ꯫ ꯇꯨꯡ ꯍꯜꯂꯒ ꯑꯣꯟꯊꯣꯛꯂꯒ ꯀꯅꯥ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯑꯃꯨꯛꯁꯨ ꯌꯦꯡꯗꯨꯒꯤ ꯑꯣꯟꯊꯣꯔꯛꯑꯦ꯫ ꯇꯨꯡ ꯍꯟꯅ ꯑꯣꯜꯂꯒ ꯌꯦꯡꯂꯛꯄ ꯀꯣꯔꯤꯗꯣꯔꯒꯤ ꯍꯦꯛ ꯔꯦꯂꯤꯡ ꯈꯥꯔꯤꯕ ꯃꯄꯥ ꯑꯃꯗ ꯅꯨꯄꯤ ꯑꯃ ꯑꯃꯨꯕ ꯉꯥꯛꯇ ꯁꯦꯠꯂꯒ ꯇꯨꯃꯤꯟ ꯇꯥꯁꯤꯟꯅ ꯃꯃꯥꯏꯗꯨ ꯂꯩꯕꯥꯛ ꯃꯈꯥꯗ ꯂꯨꯞꯊꯔꯒ ꯌꯦꯡꯂꯒ ꯂꯩꯕꯗꯣ ꯃꯍꯥꯛ ꯃꯃꯤꯠꯃꯛꯅ ꯎꯔꯛꯑꯦ꯫ ꯅꯨꯄꯤꯗꯨꯅ ꯑꯩꯅꯦ ꯑꯩ ꯈꯪꯗ꯭ꯔꯕꯣ ꯁꯦꯔꯤꯟ? ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯁꯦꯔꯤꯟ ꯃꯤꯍꯨꯜ ꯆꯪꯈꯠꯈ꯭ꯔꯦ꯫ ꯁꯦꯔꯤꯟꯅ ꯏꯝꯄꯣꯁꯤꯕꯜ꯫ ꯅꯨꯄꯤꯗꯨꯅ ꯀꯥꯆꯤꯟꯗꯨꯗꯒꯤ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯄꯣꯁꯤꯕꯜ꯫ ꯁꯦꯔꯤꯟ ꯀꯞꯉꯥꯡ ꯉꯥꯡꯂꯛꯑꯦ, ꯀꯔꯤꯅꯣ ꯅꯪꯅ ꯄꯥꯝꯂꯤꯁꯦ? ꯅꯪꯗꯤ ꯑꯁꯤꯕꯅꯦ ꯑꯍꯤꯡꯕ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯀꯔꯤꯅꯣ ꯅꯪꯅ ꯑꯣꯏꯖꯕ ꯊꯤꯕ ꯂꯥꯛꯂꯤꯕ? ꯅꯨꯄꯤꯗꯨꯅ ꯅꯣꯛꯂꯒ ꯑꯃꯨꯛꯁꯨ ꯅꯪꯒꯤ ꯊꯋꯥꯏ꯫ ꯁꯦꯔꯤꯟ ꯑꯃꯗꯤ ꯅꯨꯄꯤꯗꯣ ꯑꯃꯨꯛ ꯑꯋꯥꯏꯈꯨꯝ ꯇꯧꯅꯔꯦ꯫ ꯑꯩꯒꯤ ꯊꯋꯥꯏ? ꯅꯪꯗꯤ ꯁꯦꯇꯥꯟꯅꯦ, ꯅꯪꯗꯤ ꯗꯦꯕꯤꯜꯅꯦ, ꯅꯪꯒꯤ ꯅꯐꯝꯗꯨꯗꯤ ꯑꯩꯒꯤ ꯊꯋꯥꯏ ꯁꯤꯟꯅꯈ꯭ꯔꯔꯣꯏ꯫ ꯃꯗꯨꯅ ꯅꯪꯒꯤ ꯋꯥꯈꯜꯅꯦ꯫ ꯅꯠꯇꯦ, ꯑꯩꯒꯤ ꯋꯥꯈꯜ ꯅꯠꯇꯦ꯫ ꯌꯦꯡꯕ ꯇꯥꯔꯦ ꯀꯌꯥꯝ ꯀꯨꯏꯅ ꯅꯪꯒꯤ ꯋꯥꯈꯜꯒꯤ ꯏꯄꯥꯛꯇꯨꯗ ꯅꯪꯅ ꯀꯣꯡꯒꯣꯜꯒꯨꯝ ꯇꯥꯎꯗꯨꯅ ꯂꯩꯕ꯫ ꯑꯩꯕꯨ ꯀꯣꯡꯒꯣꯜꯒ ꯆꯥꯡꯗꯝꯅꯒꯅꯨ ꯁꯤꯁꯇꯔ ꯁꯦꯔꯤꯟ꯫ ꯑꯍꯤꯡꯕꯒ ꯑꯁꯤꯕꯒ ꯑꯅꯤꯒꯤ ꯆꯩꯈꯩ ꯑꯃꯒꯤ ꯋꯥꯡꯃꯗ ꯂꯦꯞꯄꯒ ꯋꯥꯔꯤ ꯁꯥꯟꯅꯕꯁꯤꯕꯨ ꯅꯨꯡꯉꯥꯏꯕ꯭ꯔꯥ? ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯔꯤꯉꯩ ꯁꯤꯁꯇꯔ ꯁꯦꯔꯤꯟ ꯍꯥꯏꯗꯨꯅ ꯃꯥꯔꯊꯥꯅ ꯂꯥꯎꯔꯦ꯫ ꯈꯪꯉꯤ ꯁꯤꯁꯇꯔ ꯁꯦꯔꯤꯟ꯫ ꯃꯥꯔꯊꯥꯅ ꯁꯤꯁꯇꯔ ꯀꯧꯔꯛꯄ꯫ ꯁꯤꯁꯇꯔ ꯃꯥꯔꯊꯥꯒ ꯃꯈꯣꯏ ꯑꯅꯤꯃꯨꯛ ꯋꯥꯔꯤ ꯁꯥꯟꯅꯔꯦ꯫ ꯀꯩꯗꯧꯔꯦ ꯁꯤꯁꯇꯔ? ꯀꯩꯁꯨ ꯇꯧꯗꯦ꯫ ꯀꯅꯥꯅꯣ ꯁꯤꯁꯇꯔꯒ ꯑꯃꯝꯕ ꯀꯥꯆꯤꯟꯗꯨꯗ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ? ꯀꯅꯥꯁꯨ ꯂꯩꯕ ꯎꯗꯦ꯫ ꯑꯩꯁꯨ ꯈꯪꯗ꯭ꯔꯦ ꯑꯩ ꯀꯔꯤ ꯇꯧꯈ꯭ꯔꯕꯅꯣ ꯍꯥꯏꯕ꯫ ꯏꯄꯥ ꯄꯥꯈꯠꯅ ꯈꯨꯝꯃꯦ꯫ ꯁꯤꯁꯇꯔ ꯁꯦꯔꯤꯟꯁꯨ ꯃꯁꯥꯗꯣ ꯅꯤꯡꯀꯣꯛ ꯇꯧꯋꯦ꯫ ꯍꯧꯖꯤꯛꯇꯅꯤ ꯃꯥꯅ ꯊꯣꯛꯄ ꯑꯃ ꯀꯥꯆꯤꯟꯗ ꯂꯦꯞꯂꯒ ꯂꯩꯕꯃꯛꯁꯨ ꯅꯠꯇꯕ ꯌꯣꯠꯀꯤ ꯄꯣꯁ ꯔꯦꯂꯤꯡ ꯈꯥꯔꯤꯕ ꯀꯣꯔꯤꯗꯣꯔ ꯃꯄꯥꯗꯨꯗ ꯂꯦꯞꯂꯒ ꯂꯩꯕ ꯅꯨꯄꯤꯗꯣ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕ? ꯑꯁꯨꯛ ꯊꯨꯅ ꯃꯥꯡꯕ? ꯃꯥꯅ ꯇꯥꯈꯤꯕ ꯈꯣꯟꯖꯦꯜꯗꯨꯕꯨ ꯇꯁꯦꯡꯅ ꯑꯆꯨꯝꯕꯔ ꯋꯥꯈꯜꯒꯤ ꯀꯜꯄꯅꯥꯔ? ꯐꯔꯅꯦꯜ ꯂꯣꯏꯈ꯭ꯔꯕ ꯑꯁꯤꯕ ꯑꯃꯒꯤ ꯈꯣꯟꯖꯦꯜ ꯅꯧꯍꯧꯅꯅ ꯃꯥꯒꯤ ꯃꯅꯥꯗ ꯇꯥꯈꯤꯕ ꯈꯨꯗꯤꯡꯃꯛꯁꯦ ꯑꯣꯏꯊꯣꯛꯄ ꯌꯥꯕ꯭ꯔꯥ? ꯃꯥꯒꯤ ꯋꯥꯈꯜꯅꯔ? ꯃꯍꯥꯛ ꯇꯁꯦꯡꯅ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯂꯥꯛꯁꯤꯟꯕ ꯉꯝꯗꯕ ꯌꯥꯝꯅ ꯁꯣꯟꯊꯔꯕ ꯃꯤꯁꯛ ꯑꯃꯔ? ꯍꯪꯕ ꯌꯥꯕ ꯋꯥꯍꯪꯅꯤ꯫ ꯃꯥꯅꯤ, ꯃꯥꯅ ꯍꯧꯖꯤꯛꯇ ꯇꯥꯈꯤꯕ ꯈꯣꯟꯖꯦꯜꯗꯣ ꯁꯤꯁꯇꯔ ꯁꯦꯔꯤꯟꯅ
ꯃꯥꯒ ꯂꯨꯅ ꯇꯤꯟꯅꯕꯤ ꯃꯃꯥꯟꯅꯕꯤ ꯃꯥꯔꯒꯔꯦꯠꯀꯤ ꯈꯣꯟꯖꯦꯜꯅꯤ ꯍꯥꯏꯕꯗ ꯍꯥꯏꯃꯟꯕ ꯊꯣꯛꯂꯣꯏ꯫ ꯑꯗꯨꯅꯅꯤ ꯃꯥ ꯍꯧꯖꯤꯛꯇꯤ ꯇꯁꯦꯡꯅ ꯑꯀꯤꯕ ꯐꯥꯎꯔꯦ꯫ ꯃꯁꯥ ꯄꯨꯝꯕ ꯅꯤꯛꯂꯦ꯫ ꯇꯧꯒꯗꯕ ꯃꯊꯧ ꯃꯥ ꯀꯥꯎꯔꯦ꯫ ꯇꯨꯃꯤꯟ ꯆꯞ ꯂꯦꯞꯂꯒ ꯂꯩ꯫ ꯑꯃꯨꯛ ꯃꯥꯔꯊꯥꯅ "ꯀꯩꯗꯧꯔꯒꯦ ꯁꯤꯁꯇꯔ? ꯇꯨꯃꯤꯟ ꯂꯦꯞꯄꯒ ꯂꯩꯔꯤꯗꯨꯅ?" ꯋꯥꯈꯜ ꯈꯪꯂꯛꯂꯛꯑꯦ꯫ ꯀꯦꯔꯣꯁꯤꯟ ꯂꯧꯕ ꯂꯥꯛꯄꯅꯦ꯫ ꯐꯥꯗꯔꯅ ꯃꯥꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯅꯤ꯫ ꯁꯤꯛꯁꯇꯔ ꯁꯦꯔꯤꯟ ꯑꯀꯤꯕ ꯄꯨꯝꯕ ꯐꯥꯖꯤꯜꯂꯒ "ꯀꯩꯁꯨ ꯇꯧꯗꯦ꯫ ꯑꯗꯣ ꯑꯩ ꯅꯉꯣꯟꯗꯒꯤ ꯃꯇꯦꯡ ꯑꯝꯇ ꯂꯧꯒꯦ ꯃꯥꯔꯊꯥ." "ꯀꯔꯤ ꯃꯇꯦꯡꯅꯣ? ꯍꯥꯏꯌꯨ ꯁꯤꯛꯁꯇꯔ." "ꯁ꯭ꯇꯣꯔ ꯔꯨꯝ ꯐꯥꯎꯕ ꯏꯕꯥꯅꯤ ꯆꯠꯃꯤꯟꯅꯔꯨꯁꯤ." "ꯍꯣꯏ ꯌꯥꯏꯌꯦ." ꯑꯁꯨꯝꯅꯅꯤꯗꯣ ꯋꯥꯔꯤ ꯁꯥꯟꯅ ꯁꯥꯟꯅꯅ ꯁ꯭ꯇꯣꯔ ꯔꯨꯝꯗ ꯆꯪꯂꯛꯑꯦ꯫ ꯑꯗꯨꯒ ꯀꯦꯔꯣꯁꯤꯟꯗꯣ ꯂꯧꯊꯣꯔꯛꯂꯦ꯫ ꯀꯦꯔꯣꯁꯤꯟ ꯕꯣꯇꯜ ꯑꯃ ꯄꯥꯏ꯫ ꯑꯅꯤꯗꯨ ꯄꯨꯟꯅ ꯆꯔꯆꯀꯤ ꯃꯅꯤꯡ ꯂꯩꯕ ꯑꯗꯣꯝꯗ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯥꯛꯑꯦ꯫ ꯇꯞꯅ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯆꯠꯅ ꯆꯠꯅ ꯅꯨꯃꯤꯗꯥꯡꯁꯤꯗ ꯀꯔꯤꯒꯤ ꯀꯦꯔꯣꯁꯤꯟꯒꯤ ꯃꯊꯧ ꯇꯥꯔꯤꯕꯅꯣ ꯍꯥꯏꯕꯗꯨꯒꯤ ꯃꯔꯝ ꯃꯥꯔꯊꯥꯗ ꯍꯥꯏꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯅꯤꯗꯣ ꯂꯦꯞꯇꯅ ꯂꯥꯛꯄꯅ ꯆꯔꯆꯀꯤ ꯃꯅꯤꯡꯗ ꯌꯧꯔꯛꯂꯦ꯫ ꯐꯥꯗꯔ ꯇꯤꯃꯣꯊꯥꯏꯁꯨ ꯌꯥꯝ ꯋꯥꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯐꯥꯗꯔꯅ "ꯁꯤꯛꯁꯇꯔ ꯃꯥꯔꯊꯥꯁꯨ ꯌꯥꯎꯔꯛꯑꯦ?" "ꯍꯣꯏ ꯌꯥꯎꯔꯛꯑꯦ ꯐꯥꯗꯔ." "ꯐꯔꯦ, ꯑꯩꯈꯣꯏ ꯑꯍꯨꯝ ꯁꯨꯕ꯫ ꯑꯗꯨꯗꯤ ꯐꯥꯗꯔ ꯔꯤꯆꯨꯑꯦꯜ ꯇꯧꯕꯤꯔꯣ, ꯑꯗꯨꯒ ꯑꯣꯚꯔꯀꯣꯠꯁꯦ ꯃꯩ ꯊꯥꯗꯣꯛꯄꯤꯔꯣ." "ꯍꯣꯏ ꯁꯤꯛꯁꯇꯔ ꯁꯦꯔꯤꯟ, ꯊꯕꯛꯁꯦ ꯄꯟꯊꯕꯅ ꯑꯐꯕ ꯀꯥꯟꯅꯕ ꯑꯣꯏꯔꯦ." "ꯍꯣꯏ ꯐꯥꯗꯔ, ꯑꯗꯨꯅꯤ ꯑꯀꯤꯕꯁꯤꯅ ꯑꯩꯈꯣꯏꯗ ꯁꯥꯒꯣꯟꯅꯗꯨꯅ ꯂꯩꯕꯁꯦ ꯑꯩ ꯇꯁꯦꯡꯅ ꯄꯥꯝꯗ꯭ꯔꯦ꯫ ꯃꯁꯤꯃ ꯊꯥꯡꯉꯩ ꯁꯦꯡꯅ ꯃꯨꯠꯊꯠꯄ ꯑꯩ ꯄꯥꯝꯂꯦ." "ꯍꯣꯏ, ꯃꯗꯨ ꯁꯣꯂꯨꯁꯟꯅꯤ ꯑꯩꯁꯨ ꯄꯥꯝꯂꯤꯕ." ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝꯗ ꯋꯥꯔꯤ ꯁꯥꯟꯅ ꯁꯥꯟꯅꯅ ꯑꯣꯚꯔꯀꯣꯠꯇꯨ ꯃꯩ ꯊꯥꯗꯨꯒꯤ ꯊꯧꯔꯥꯡ ꯇꯧꯏ꯫ ꯃꯩꯗꯨ ꯊꯥꯅꯕ ꯍꯥꯏꯗꯨꯅ ꯑꯣꯚꯔꯀꯣꯠ ꯃꯊꯛ ꯑꯗꯨꯗ ꯀꯦꯔꯣꯁꯤꯟꯗꯨ ꯍꯩꯖꯤꯜꯂꯤ꯫ ꯍꯦꯛ ꯍꯩꯖꯤꯟꯕꯒ ꯐꯥꯗꯔ ꯇꯤꯃꯣꯊꯥꯏꯅ ꯃꯆꯤꯟꯗ ꯂꯥꯏꯔꯣꯟ ꯁꯣꯜꯂꯦ꯫ ꯕꯥꯏꯕꯜꯒꯤ ꯚꯔꯁ ꯀꯌꯥ ꯄꯣꯁꯦꯁ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯃꯗ ꯂꯩꯔꯤꯕ ꯑꯣꯚꯔꯀꯣꯠꯇꯨ ꯃꯩ ꯊꯥꯗꯣꯛꯅꯕ ꯍꯥꯏꯗꯨꯅ ꯂꯥꯏꯔꯣꯟ ꯑꯗꯨ ꯁꯣꯜꯂꯤꯕꯅꯤ꯫ ꯂꯥꯏꯔꯣꯟꯗꯨ ꯍꯦꯛ ꯁꯣꯟꯕꯒ ꯃꯩ ꯆꯨꯈꯠꯂꯦ꯫ ꯍꯟꯗꯛꯃꯨꯛꯇꯤ ꯃꯩꯗꯨ ꯍꯦꯛ ꯆꯨꯈꯠꯄꯒ ꯑꯣꯚꯔꯀꯣꯠ ꯑꯃꯨꯕꯗꯣ ꯃꯩ ꯆꯥꯛꯄ ꯍꯧꯔꯛꯂꯦ꯫ ꯑꯗꯨꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯉꯛꯂꯤꯕꯗꯤ ꯑꯣꯚꯔꯀꯣꯠꯇꯣ ꯃꯩ ꯍꯦꯛ ꯆꯥꯛꯄ ꯍꯧꯕꯒ ꯌꯥꯝ ꯅꯝꯊꯤꯕ ꯁꯎꯟ ꯃꯩ ꯆꯥꯛꯄꯒꯤ ꯃꯅꯝ ꯑꯃ ꯅꯝꯕ ꯍꯧꯔꯛꯂꯦ꯫ ꯑꯀꯣꯏꯕꯒꯤ ꯐꯤꯕꯝꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯅꯥꯇꯣꯟ ꯁꯨꯃꯥꯡꯗ ꯃꯩ ꯆꯥꯛꯄꯒꯤ ꯃꯅꯝꯗꯣ ꯍꯦꯛ ꯆꯪꯁꯤꯜꯂꯨꯕ ꯃꯇꯝꯗ ꯍꯩꯅꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯃꯅꯝꯁꯤꯅ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯃꯁꯥꯗ ꯍꯟꯗꯣꯛꯅꯤꯡꯕ ꯑꯃꯗꯤ ꯐꯥꯎꯏ꯫ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯍꯧꯖꯤꯛꯇꯤ ꯑꯣꯚꯔꯀꯣꯠꯇꯣ ꯃꯩ ꯊꯥꯕ ꯂꯣꯏꯁꯤꯜꯂꯛꯂꯦ꯫ ꯇꯥꯡꯒꯣꯏ ꯍꯦꯛ ꯑꯣꯟꯕꯒ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯃꯈꯣꯏꯒꯤ ꯂꯩꯐꯝ ꯑꯗꯣꯝꯗ ꯂꯥꯛꯑꯦ꯫ ꯁꯤꯛꯁꯇꯔ ꯁꯦꯔꯤꯟꯁꯨ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ꯫ ꯐꯥꯗꯔ ꯇꯤꯃꯣꯊꯥꯏ, ꯁꯤꯛꯁꯇꯔ ꯃꯥꯔꯊꯥꯁꯨ ꯃꯉꯥꯏ꯫ ꯍꯧꯖꯤꯛꯇꯤ ꯃꯇꯝꯁꯨ ꯇꯞꯅ ꯇꯞꯅ ꯊꯦꯡꯖꯤꯜꯂꯛꯂꯦ꯫ ꯄꯨꯡꯁꯨ ꯅꯨꯃꯤꯗꯥꯡꯒꯤ 11 ꯈꯔ ꯍꯦꯜꯂꯛꯂꯦ꯫ ꯍꯧꯖꯤꯛꯇꯤ ꯃꯤꯆꯤꯛ ꯃꯤꯔꯥꯎꯈꯣꯜ ꯇꯥꯗ꯭ꯔꯕ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛꯇꯣ ꯆꯥꯕꯣꯏ ꯆꯥꯗꯕꯣꯏ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯈꯔ ꯆꯥꯔꯒ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯇꯨꯝꯅꯕ ꯊꯧꯔꯥꯡ ꯇꯧꯔꯝꯃꯤ꯫ ꯇꯨꯝꯂꯝꯗꯥꯏꯗ ꯄ꯭ꯔꯦꯌꯔ ꯇꯧꯔꯒ ꯁꯤꯛꯁꯇꯔ ꯁꯦꯔꯤꯟ ꯃꯥꯒꯤ ꯐꯃꯨꯡꯗ ꯀꯣꯛꯀ ꯃꯣꯟꯒꯥꯡꯅꯔꯦ꯫ ꯇꯦꯕꯜꯗꯨꯒꯤ ꯅꯥꯀꯟꯗꯅ ꯂꯥꯇꯦꯟ, ꯃꯄꯥꯟꯗꯅ ꯊꯦꯡꯖꯤꯜꯂꯛꯄꯒ ꯅꯨꯡꯁꯤꯠꯅ ꯍꯦꯟꯅ ꯂꯥꯛꯆꯔꯦ꯫ ꯅꯨꯡꯁꯤꯠꯅ ꯌꯩꯕꯗ ꯒꯤꯔꯖꯥꯒꯤ ꯀꯥꯡꯁꯤ ꯃꯈꯣꯜꯗꯨꯁꯨ ꯊꯤꯡꯕꯤꯅꯕ ꯂꯩꯇꯅ ꯑꯗꯨꯃꯛ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯃꯥꯂꯪꯒꯤ ꯈꯨꯗꯨꯝ ꯏꯟꯗꯨꯅ ꯀꯥꯡ ꯀꯥꯡ ꯍꯥꯏꯗꯨꯅ ꯈꯤꯡꯂꯦ꯫ ꯒꯤꯔꯖꯥꯒꯤ ꯀꯥꯡꯁꯤ ꯃꯈꯣꯜ ꯇꯥꯅ ꯇꯥꯅ ꯁꯤꯛꯁꯇꯔ ꯁꯦꯔꯤꯟ ꯇꯨꯝꯊꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯋꯥꯈꯜꯗꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯦ, ꯑꯗꯨꯕꯨ ꯃꯍꯥꯛ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯄꯨꯝꯅꯃꯛ ꯅꯥꯊꯩꯔꯒ ꯍꯧꯖꯤꯛꯇꯤ ꯃꯗꯨ ꯇꯨꯝꯕ ꯊꯦꯝꯅꯕ ꯍꯣꯠꯅꯩ꯫ ꯇꯨꯝꯊꯕꯗ ꯉꯥꯏꯔꯦ꯫ ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡꯖꯤꯟꯗꯨꯗ ꯃꯤ ꯑꯃ ꯂꯦꯞꯄꯒ "ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯎ, ꯍꯥꯡꯗꯣꯛꯇꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯃꯇꯧꯒꯨꯝ ꯀꯣꯛ ꯀꯣꯛ ꯍꯥꯏꯗꯨꯅ ꯊꯤꯜꯂꯛꯂꯤꯕ ꯃꯈꯣꯜ ꯑꯗꯨ ꯇꯥꯔꯦ꯫ ꯅꯨꯄꯤꯔ ꯅꯨꯄꯥꯔ ꯃꯊꯣꯡ ꯈꯪꯗꯕ ꯃꯈꯣꯜ ꯑꯃꯅ "ꯁꯤꯛꯁꯇꯔ, ꯑꯩꯅꯦ, ꯊꯣꯡ ꯍꯥꯡꯗꯣꯛꯎ ꯁꯤꯛꯁꯇꯔ꯫ ꯅꯪ ꯇꯨꯝꯂꯕ꯭ꯔꯣ? ꯌꯥꯝ ꯉꯜꯂꯤꯌꯦ, ꯃꯄꯥꯟꯗ ꯊꯣꯛꯂꯛꯑꯣ, ꯋꯥꯔꯤ ꯁꯥꯟꯅꯁꯦ ꯁꯤꯛꯁꯇꯔ." ꯑꯁꯤ ꯍꯥꯏꯔꯒ ꯊꯣꯡꯗꯣ ꯀꯟꯅ ꯀꯟꯅ ꯊꯤꯟꯕ ꯍꯧꯔꯛꯂꯦ꯫ ꯑꯁꯨꯝꯅ ꯇꯧꯕꯗꯨꯅ ꯁꯤꯛꯁꯇꯔ ꯁꯦꯔꯤꯟ ꯇꯨꯝꯂꯝꯕꯗꯒꯤ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯒ ꯌꯥꯝ ꯄꯥꯈꯠꯅ "ꯀꯅꯥꯅꯣ ꯊꯣꯡ ꯊꯤꯜꯂꯤꯗꯣ? ꯍꯧꯖꯤꯛ ꯋꯥꯔꯤ ꯁꯥꯕꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯦ꯫ ꯁꯥꯕ ꯇꯥꯔꯁꯨ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯁꯥꯁꯦ꯫ ꯅꯁꯛ ꯅꯁꯥꯁꯨ ꯈꯪꯗꯕ, ꯀꯔꯤꯅꯣ ꯀꯅꯥꯅꯣꯁꯨ ꯈꯪꯗꯕ ꯅꯪꯒ ꯀꯔꯝꯅ ꯑꯩꯅ ꯑꯣꯟꯁꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯒꯅꯤ?" ꯑꯗꯨꯕꯨ ꯁꯤꯛꯁꯇꯔ ꯁꯦꯔꯤꯟꯅ ꯍꯥꯏꯔꯤꯕꯗꯣ ꯊꯣꯡ ꯊꯤꯜꯂꯤꯕꯗꯨꯅ ꯃꯅꯥꯗ ꯐꯥꯎ ꯍꯥꯞꯇꯦ꯫ ꯍꯥꯏꯔꯤꯕꯗꯨꯒꯤ ꯍꯦꯟꯅ ꯑꯗꯨꯝ ꯍꯦꯟꯖꯤꯜꯂꯛꯑꯦ꯫ ꯊꯣꯡꯗꯨ ꯀꯟꯅ ꯀꯟꯅ ꯊꯤꯟꯕ ꯍꯧꯔꯛꯂꯦ꯫ ꯊꯣꯡꯒꯤ ꯃꯈꯣꯜꯗꯣ ꯇꯥꯍꯩꯕ ꯉꯝꯗꯗꯨꯅ ꯁꯤꯛꯁꯇꯔ ꯁꯦꯔꯤꯟ ꯃꯅꯥꯀꯣꯡ ꯃꯦꯜꯂꯦ꯫ ꯑꯗꯨꯒ ꯃꯆꯤꯟꯗ ꯕꯥꯏꯕꯜꯒꯤ ꯚꯔꯁ ꯁꯣꯜꯂꯦ꯫ ꯃꯁꯥ ꯉꯥꯛꯊꯣꯛꯆꯅꯕ
ꯃꯁꯥ ꯀꯟꯖꯅꯕ ꯍꯥꯏꯗꯨꯅ ꯑꯁꯨꯝꯅ ꯍꯦꯛ ꯁꯣꯟꯕꯗꯒꯤ ꯊꯣꯡ ꯊꯤꯜꯂꯝꯕꯒꯤ ꯃꯈꯣꯜꯗꯣ ꯃꯈꯥ ꯇꯥꯈꯤꯗ꯭ꯔꯦ꯫ ꯊꯣꯡꯗꯨꯅ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯅꯣꯔꯃꯦꯜꯗ ꯂꯩꯈ꯭ꯔꯕꯗ ꯁꯤꯛꯁꯇꯔ ꯁꯦꯔꯤꯟ ꯃꯅꯥꯀꯣꯡ ꯃꯦꯟꯁꯤꯜꯂꯝꯕꯗꯣ ꯃꯦꯟꯁꯤꯟꯈꯤꯗ꯭ꯔꯦ꯫ ꯇꯞꯅ ꯃꯈꯨꯠꯇꯣ ꯂꯧꯊꯣꯔꯛꯑꯦ, ꯑꯗꯨꯒ ꯐꯃꯨꯡꯗꯒꯤ ꯇꯞꯅ ꯃꯈꯣꯡꯗꯣ ꯊꯥꯡꯗꯔꯒ ꯀꯨꯝꯊꯔꯛꯂꯦ꯫ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯕꯗ ꯉꯥꯏꯔꯦ ꯃꯥꯒꯤ ꯃꯁꯥꯗꯣ ꯈꯪꯍꯧꯗꯅ ꯑꯃꯨꯛ ꯇꯨꯈ꯭ꯌꯥꯎ ꯆꯨꯡꯕ ꯍꯧꯔꯦ꯫ ꯃꯥꯒꯤ ꯀꯥꯗꯨꯗ ꯃꯍꯥꯛ ꯃꯊꯟꯇ ꯅꯠꯇꯅ ꯃꯤ ꯑꯃ ꯂꯩꯕꯒꯤ ꯁꯥꯃꯤꯟ ꯃꯁꯥꯗ ꯐꯥꯎꯕ ꯍꯧꯔꯛꯂꯦ꯫ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗꯦ ꯀꯥꯗꯨꯒꯤ ꯃꯅꯨꯡꯗ ꯀꯩꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯃꯩꯅ ꯆꯥꯛꯄꯒꯤ ꯀꯥꯊꯤ ꯃꯅꯝ ꯅꯝꯕꯁꯨ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯅꯝꯁꯤꯅ ꯃꯉꯣꯟꯗ ꯅꯝꯂꯛꯄ ꯃꯇꯝꯗ ꯀꯔꯤꯅꯣ ꯍꯥꯏꯐꯝ ꯈꯪꯗꯦ꯫ ꯃꯥꯒꯤ ꯀꯥꯗꯨꯒꯤ ꯃꯅꯨꯡꯗ ꯀꯔꯤ ꯀꯔꯤꯒ ꯆꯥꯛꯂꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯉꯤ, ꯑꯗꯨꯕꯨ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯃꯩꯅ ꯆꯥꯛꯄꯒꯤ ꯈꯨꯗꯝ ꯆꯥꯡꯗꯝꯗꯤ ꯐꯪꯕ ꯂꯩꯇꯦ꯫ ꯃꯍꯥꯛ ꯉꯥꯏꯍꯥꯛꯇꯤ ꯉꯥꯎꯋꯦ꯫ ꯀꯗꯥꯏꯗꯒꯤꯅꯣ ꯀꯥꯊꯤ ꯃꯅꯝ ꯅꯝꯂꯤꯁꯦ? ꯑꯁꯨꯝꯅ ꯋꯥꯈꯜꯅ ꯈꯟꯖꯥꯟꯅꯅ ꯂꯩꯔꯤꯉꯩ ꯃꯥꯒꯤ ꯀꯥꯒꯤ ꯃꯄꯥꯟꯗꯒꯤ ꯅꯨꯄꯤ ꯑꯃꯅ ꯀꯞꯄ ꯂꯥꯎꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯑꯦ꯫ ꯁꯞꯇ꯭ꯔ ꯀꯥꯏꯅ ꯂꯥꯎꯕꯒꯤ ꯃꯈꯣꯜꯗꯨ ꯇꯥꯕꯗ ꯁꯤꯛꯁꯇꯔ ꯁꯦꯔꯤꯟ ꯃꯁꯥꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ꯫ ꯁꯤꯛꯁꯇꯔ ꯁꯦꯔꯤꯟꯅ "ꯑꯩꯅ ꯇꯥꯔꯤꯕ ꯃꯈꯣꯜꯁꯤꯗꯤ ꯁꯤꯛꯁꯇꯔ ꯏꯂꯤꯖꯥꯕꯦꯠꯀꯤ ꯃꯈꯣꯜꯅꯤ, ꯀꯩꯗꯧꯕ ꯌꯥꯎꯔꯕꯖꯥꯠꯅꯣ ꯑꯃꯨꯛ?" ꯑꯁꯨꯝꯅ ꯃꯆꯤꯟꯗ ꯁꯣꯜꯂꯗꯨꯅ ꯃꯥ ꯈꯨꯠꯇ ꯂꯥꯇꯦꯟ ꯄꯥꯏ꯫ ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡꯗꯣ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯒ ꯍꯥꯡꯗꯣꯛꯂꯒ ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡꯗꯨꯗꯒꯤ ꯍꯦꯛ ꯂꯥꯟꯊꯣꯛꯄꯒ ꯃꯃꯤꯠꯃꯛꯅ ꯎꯔꯦ ꯁꯤꯛꯁꯇꯔ ꯏꯂꯤꯖꯥꯕꯦꯠ ꯃꯁꯥ ꯄꯨꯝꯕ ꯃꯩꯅ ꯋꯥꯏ ꯋꯥꯏ ꯆꯥꯛꯇꯨꯅ ꯗꯣꯔꯃꯤꯇꯣꯔꯤꯗꯨꯗ ꯀꯉꯥꯎꯅꯗꯨꯅ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯑꯍꯤꯡꯗꯨꯗ ꯂꯥꯎ ꯈꯣꯡꯂꯤꯕ ꯁꯤꯛꯁꯇꯔ ꯁꯦꯔꯤꯟ ꯃꯁꯥꯗꯨ ꯎꯕꯗ ꯃꯤꯍꯨꯜ ꯁꯨꯈꯤꯗ꯭ꯔꯦ꯫ ꯃꯥꯁꯨ ꯃꯈꯣꯏ ꯑꯇꯩꯗꯣ ꯇꯥꯟꯅꯕ ꯂꯥꯎꯏ꯫ ꯉꯥꯏꯍꯥꯛꯇꯤ ꯀꯝꯗꯧꯅ ꯃꯩꯗꯣ ꯀꯟꯁꯤꯒꯦ ꯈꯟꯕꯗ ꯋꯥꯈꯜꯗ ꯆꯃꯝꯅꯕ ꯄꯣꯛꯂꯕꯅꯤ꯫ ꯃꯩꯅ ꯃꯀꯥ ꯐꯅ ꯆꯥꯛꯂꯦ ꯁꯤꯛꯁꯇꯔ ꯏꯂꯤꯖꯥꯕꯦꯠꯀꯤ ꯃꯁꯥ ꯄꯨꯝꯕ, ꯃꯁꯥꯗ ꯅꯠꯇꯅ ꯃꯁꯥꯒꯤ ꯃꯁꯝ ꯐꯥꯎꯕ꯫ ꯃꯤꯠꯂꯨ ꯑꯅꯤꯗ ꯁꯤꯛꯁꯇꯔ ꯁꯦꯔꯤꯟꯒꯤ ꯃꯀꯥ ꯐꯅ ꯆꯥꯛꯂꯤꯕ ꯃꯩꯔꯤ ꯑꯗꯨꯇ ꯎꯔꯤ꯫ ꯃꯍꯥꯛꯅ ꯃꯈꯣꯏ ꯑꯇꯩꯗꯣ ꯇꯥꯟꯅꯕ ꯂꯥꯎꯔꯤ꯫ ꯀꯩꯗꯧꯁꯤꯒꯦꯗꯣ ꯃꯍꯥꯛ ꯉꯥꯏꯍꯥꯛꯇꯤ ꯋꯥꯈꯜꯅ ꯂꯥꯝꯕ ꯐꯪꯂꯝꯗꯦ꯫ ꯑꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤ꯫ ꯃꯥꯅ ꯂꯥꯎꯕꯗꯨ ꯇꯥꯕꯗ ꯁꯤꯛꯁꯇꯔ ꯂꯨꯁꯤ, ꯃꯥꯔꯊꯥ, ꯐꯥꯗꯔ ꯇꯤꯃꯣꯊꯥꯏ ꯑꯃꯗꯤ ꯆꯔꯆꯇꯨꯗ ꯂꯩꯕ ꯑꯇꯩꯗꯨ ꯆꯦꯟꯊꯣꯔꯛꯑꯦ꯫ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯒꯦ ꯍꯥꯏꯗꯨꯅ ꯑꯍꯤꯡꯗꯨꯗ ꯃꯈꯣꯏꯁꯨ ꯎꯔꯦ꯫ ꯑꯣꯟꯊꯣꯛꯄ ꯐꯤꯕꯝ ꯑꯃꯗ ꯃꯩꯔꯤ ꯂꯛꯇ ꯈꯥꯡꯗꯨꯅ ꯂꯩꯔꯤꯕ ꯁꯤꯛꯁꯇꯔ ꯏꯂꯤꯖꯥꯕꯦꯠꯀꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯗꯨꯗ ꯐꯥꯗꯔ ꯇꯤꯃꯣꯊꯥꯏꯅ ꯕ꯭ꯂꯥꯡꯀꯦꯠ ꯑꯃ ꯄꯥꯏ ꯆꯦꯟꯁꯤꯜꯂꯒ ꯃꯩꯗꯣ ꯀꯟꯅꯕ ꯊꯧꯔꯥꯡ ꯇꯧꯏ꯫ ꯎꯆꯤꯟ ꯅꯥꯆꯤꯟ ꯃꯈꯣꯏ ꯑꯇꯩꯗꯨꯁꯨ ꯕ꯭ꯂꯥꯡꯀꯦꯠ ꯄꯨꯊꯣꯛꯅꯔꯛꯇꯨꯅ ꯃꯩꯗꯣ ꯃꯨꯊꯠꯅꯕ ꯍꯣꯠꯅꯩ꯫ ꯎꯆꯤꯟ ꯅꯥꯆꯤꯟ ꯃꯩꯗꯨ ꯃꯌꯥꯝ ꯆꯪꯕꯗꯒꯤ ꯃꯨꯊꯠꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯁꯤꯛꯁꯇꯔ ꯏꯂꯤꯖꯥꯕꯦꯠꯇꯤ ꯋꯥꯈꯜ ꯇꯥꯗꯅ ꯂꯩꯃꯥꯏꯗ ꯂꯩꯔꯤ꯫ ꯑꯍꯤꯡꯗꯣ ꯄꯨꯝꯂꯥꯡ ꯂꯥꯡꯉꯤ꯫ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯇꯨꯅ ꯀꯞꯅ ꯂꯥꯎꯅꯕꯃꯛ ꯇꯧꯗ꯭ꯔꯕꯁꯨ ꯃꯤꯠꯂꯨꯗꯒꯤ ꯆꯤꯟꯊꯔꯛꯂꯤꯕ ꯄꯤꯒꯤ ꯏꯆꯦꯜꯗꯤ ꯀꯅꯥꯁꯨ ꯊꯤꯡꯕ ꯉꯝꯂꯝꯗꯦ꯫ ꯁꯤꯛꯁꯇꯔ ꯁꯦꯔꯤꯟꯗꯤ ꯄꯨꯛꯅꯤꯡꯗ ꯃꯔꯨ ꯂꯣꯜꯂꯦ꯫ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯍꯦꯛꯇ ꯍꯥꯟꯅ ꯑꯋꯥ ꯑꯅꯥ ꯈꯨꯗꯤꯡꯃꯛ ꯃꯥꯌꯣꯛ ꯌꯥꯔꯤꯕ, ꯍꯦꯛꯇ ꯑꯩꯅ ꯍꯥꯟꯅ ꯎꯔꯤꯕ, ꯍꯥꯟꯅ ꯊꯦꯡꯅꯍꯜꯂꯤꯕ? ꯑꯁꯤ ꯈꯜꯂꯗꯅ ꯃꯤꯠꯂꯨꯗꯒꯤ ꯆꯤꯟꯊꯔꯛꯂꯤꯕ ꯄꯤꯔꯥꯡꯗꯣ ꯇꯩꯊꯣꯛꯅꯕ ꯃꯍꯥꯛ ꯍꯣꯠꯅꯔꯦ꯫ ꯊꯣꯡ ꯊꯤꯜꯂꯤꯕꯗꯣ ꯆꯥꯟꯅꯅ ꯁꯤꯛꯁꯇꯔ ꯏꯂꯤꯖꯥꯕꯦꯠꯔ? ꯃꯥꯒꯤꯗꯣ ꯑꯩꯉꯣꯟꯗ ꯀꯟꯕꯤꯌꯨ ꯍꯥꯏꯔꯤꯔꯥ? ꯑꯩꯅ ꯀꯜꯍꯧꯗꯕꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯂꯤꯔꯥ? ꯑꯩ ꯏꯁꯥꯅ ꯏꯁꯥ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ꯫ ꯃꯇꯥꯡꯁꯤ ꯌꯧꯔꯗꯤ ꯑꯩꯒꯤ ꯋꯥꯈꯜ ꯍꯥꯏꯗꯨ ꯑꯣꯏꯔꯦ꯫ ꯐꯥꯅ ꯐꯨꯅꯕ ꯉꯝꯗ꯭ꯔꯕ ꯑꯩ ꯏꯁꯥꯒꯤ ꯋꯥꯈꯜꯕꯨ ꯀꯔꯝꯅ ꯂꯥꯛꯁꯤꯟꯒꯅꯤ? ꯑꯁꯤ ꯈꯜꯂꯗꯨꯅ ꯃꯥ ꯃꯁꯥꯗ ꯅꯤꯡꯉꯝꯗꯕꯒꯤ ꯃꯩꯔꯤ ꯑꯃꯅ ꯃꯀꯥ ꯐꯅ ꯆꯥꯛꯂꯛꯂꯦ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯏꯂꯤꯖꯥꯕꯦꯠꯄꯨ ꯂꯥꯏꯀꯠꯅꯅꯕ ꯃꯌꯥꯝ ꯆꯪꯗꯨꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯃꯥꯔꯊꯥꯁꯨ ꯍꯤꯡꯅ ꯍꯤꯡꯅ ꯀꯞꯂꯦ꯫ ꯎꯍꯩꯗ꯭ꯔꯕ ꯌꯦꯡꯍꯩꯗ꯭ꯔꯕ ꯐꯤꯕꯝꯗꯨꯅ ꯃꯇꯤꯛ ꯆꯥꯕꯁꯨ ꯅꯠꯇꯦ꯫ ꯑꯣꯏꯔꯤꯕ ꯐꯤꯕꯝꯗꯨꯗ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯄ ꯍꯥꯏꯁꯦ ꯌꯥꯝ ꯅꯥꯇꯩ ꯆꯥꯗꯕ ꯑꯃꯁꯨ ꯑꯣꯏꯔꯤ꯫ ꯂꯝꯁꯨ ꯌꯥꯝ ꯂꯥꯞꯅꯔꯤ꯫ ꯂꯝꯕꯤ ꯊꯣꯡ ꯅꯥꯇꯩ ꯆꯥꯗꯕ, ꯍꯣꯁꯄꯤꯇꯥꯜ ꯑꯐꯕ ꯂꯩꯇꯕ ꯑꯍꯤꯡꯒ ꯑꯣꯏꯔꯦ꯫ ꯑꯣꯟꯊꯣꯛꯄ ꯑꯔꯨꯕ ꯐꯤꯕꯝ ꯑꯃꯗ ꯂꯩꯔꯦ꯫ ꯑꯃꯔꯣꯝꯗ ꯁꯤꯛꯁꯇꯔ ꯏꯂꯤꯖꯥꯕꯦꯠꯀꯤ ꯃꯁꯥꯗꯣ ꯃꯩꯅ 80% ꯆꯥꯛꯈ꯭ꯔꯦ꯫ ꯁꯤꯛꯁꯇꯔ ꯏꯂꯤꯖꯥꯕꯦꯠꯇꯣ ꯐꯃꯨꯡꯗ ꯇꯥꯗꯨꯅ ꯂꯩ꯫ ꯃꯌꯥꯝ ꯆꯪꯗꯨꯅ ꯂꯥꯁꯤꯡꯅ ꯃꯁꯥ ꯄꯨꯝꯕ ꯌꯣꯝꯂꯦ꯫ ꯇꯤꯂꯥꯈꯨꯝꯕꯤꯅ ꯃꯀꯣꯟꯗ ꯃꯍꯨꯝꯗ ꯂꯩꯕꯗꯧꯅ ꯃꯥꯜꯂꯦ꯫ ꯁꯤꯛꯁꯇꯔ ꯏꯂꯤꯖꯥꯕꯦꯠ ꯁꯣꯟꯊꯥꯡꯅꯕ ꯈꯣꯟꯖꯦꯜ: ꯏꯁꯤꯡ ꯈꯤꯇ ꯊꯛꯀꯦ, ꯑꯩ ꯏꯁꯤꯡ ꯈꯧꯔꯥꯡꯉꯦ꯫ ꯏꯁꯤꯡ ꯊꯛꯂꯒ ꯑꯩ ꯁꯤꯖꯈ꯭ꯔꯒꯦ꯫ ꯑꯩꯒꯤ ꯄꯟꯊꯨꯡꯐꯝꯅ ꯑꯩꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯁꯤꯛꯁꯇꯔ ꯃꯥꯔꯊꯥ꯫ ꯀꯔꯤꯅꯣ ꯏꯂꯤꯖꯥꯕꯦꯠ, ꯅꯪꯅ ꯉꯥꯡꯂꯤꯗꯣ? ꯁꯤꯛꯁꯇꯔ ꯁꯦꯔꯤꯟꯅ ꯏꯁꯤꯡ ꯄꯤꯊꯛꯑꯦ꯫ ꯏꯁꯤꯡ ꯍꯥꯏꯔꯛꯄꯗꯨꯗ ꯁꯤꯛꯁꯇꯔ ꯁꯦꯔꯤꯟꯁꯨ ꯀꯞꯂꯦ꯫ ꯁꯤꯛꯁꯇꯔ ꯏꯂꯤꯖꯥꯕꯦꯠꯅ: ꯐꯥꯗꯔ ꯇꯤꯃꯣꯊꯥꯏ, ꯐꯥꯗꯔ,
ꯑꯩꯒꯤꯗꯃꯛ ꯄ꯭ꯔꯦꯌꯔ ꯇꯧꯕꯤꯌꯨ ꯑꯩꯒꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯌꯧꯔꯛꯂꯦ ꯃꯁꯥ ꯑꯉꯧꯕ ꯄꯥꯟꯕ ꯑꯦꯟꯖꯦꯜ ꯑꯅꯤ ꯂꯥꯛꯑꯦ ꯃꯈꯣꯏ ꯑꯅꯤꯅ ꯍꯧꯖꯤꯛꯃꯛ ꯑꯩꯕꯨ ꯄꯨꯗꯨꯅ ꯆꯠꯂꯒꯦ ꯍꯥꯏꯔꯛꯂꯦ ꯍꯦꯕꯟꯒꯤ ꯒꯦꯠꯇ ꯊꯣꯡ ꯍꯥꯡꯗꯨꯅ ꯂꯩꯔꯦ ꯐꯥꯗꯔ ꯇꯤꯃꯣꯊꯥꯏ ꯐꯥꯗꯔ ꯇꯤꯃꯣꯊꯥꯏꯅ ꯀꯥꯟꯅꯗꯕꯗ ꯋꯥ ꯃꯌꯥꯝ ꯉꯥꯡꯅꯨꯅꯦ ꯅꯪꯕꯣ ꯇꯧꯍꯩꯗꯦꯅꯦ ꯃꯔꯝ ꯆꯥꯗꯕꯗ ꯋꯥ ꯃꯌꯥꯝ ꯉꯥꯡꯕꯁꯦ ꯁꯤꯁꯇꯔ ꯑꯦꯂꯤꯖꯥꯕꯦꯊ ꯐꯥꯗꯔ ꯃꯔꯝ ꯆꯥꯕꯅꯤ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯑꯩꯅ ꯐꯥꯗꯔꯕꯨ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯔꯦꯁꯄꯦꯛ ꯇꯧꯗꯨꯅ ꯂꯥꯛꯈꯤ ꯐꯥꯗꯔꯕꯨ ꯑꯩꯒꯤ ꯏꯄꯥꯃꯛꯅꯤ ꯈꯜꯂꯤ ꯑꯗꯨꯅ ꯑꯩꯒꯤ ꯑꯔꯣꯏꯕ ꯄꯨꯡꯆꯥꯁꯤꯗ ꯐꯥꯗꯔꯅ ꯑꯩꯕꯨ ꯍꯦꯛ ꯐꯥꯗꯔꯅ ꯄꯣꯛꯄ ꯏꯆꯥꯅꯤ ꯈꯟꯗꯨꯅ ꯄ꯭ꯔꯦꯌꯔ ꯇꯧꯕꯤꯌꯨ ꯑꯩꯒꯤ ꯁꯣꯜꯁꯦ ꯌꯥꯝ ꯏꯪꯅ ꯁꯥꯟꯇꯤꯒꯤ ꯂꯝꯕꯤꯗ ꯆꯠꯈ꯭ꯔꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯏꯂꯤꯖꯥꯕꯦꯊꯀꯤ ꯃꯤꯠꯀꯤ ꯄꯤꯗꯣ ꯊꯤꯉꯝꯗꯅ ꯆꯦꯟꯊꯔꯦ ꯃꯤꯠꯂꯨꯗꯒꯤ ꯆꯤꯟꯊꯔꯛꯂꯤꯕ ꯄꯤꯗꯣ ꯁꯤꯁꯇꯔ ꯁꯦꯔꯤꯟꯅ ꯃꯈꯨꯠꯅ ꯇꯩꯊꯣꯛꯏ ꯐꯥꯗꯔꯅ ꯃꯔꯛ ꯑꯗꯨꯗ ꯑꯩ ꯅꯉꯣꯟꯗ ꯋꯥꯍꯪ ꯑꯃ ꯍꯪꯈꯤꯏꯂꯤꯖꯥꯕꯦꯊ ꯀꯔꯤ ꯋꯥꯍꯪꯅꯣ ꯐꯥꯗꯔ ꯀꯗꯥꯏꯗꯒꯤ ꯀꯝꯗꯧꯅ ꯍꯧꯔꯛꯈꯤꯕ ꯃꯩꯅꯣ ꯐꯥꯗꯔ ꯇꯤꯃꯣꯊꯥꯏꯅ इलिजाबेथ असुमना हायरकपा इलिजाबेथ ममित्ता संसंग उरई चाक तोकलब मतुं नुमिदां तुमगे थवांग तौबा मागे कागे थोंगदो कनानोमना कन्ना कन्ना थिलकपा कनानो थोंग थिलबदो आइदुना हांदोकलब मतमददि कनासु लैरंबो उदे मदुगी मुहुत मागे कागे थोंजिनदुदा लाइक अमा लैरंबो थेंगनखिबनि लाटेन मंगालदुदा डायरेक्टली उबदि नथे अममदुदा खोंगना नेलुबने करिनो नेटलिबदो हाइदुना लाटेनदु थांदुना येंगलुब मतमदा लाइक अमा ओइरंबने लाइक तुगी टाइटलना द डेविल चेंबर हाइबने लाइक तु मखुत्तुना पाइ इलिजाबेथ मागी कागे थोंगदो लोनसिलमलगा टेबलदुदा लाटेनदु थमलगा लाइक तु करी लाइकनो हाइदुना लाटेन मंगालदुदा अहानबा लमाइदो फाक्तोकलुब मतमदा करी यावरि हाइना येंगलुब मतमदा इहान हानबदा फर्स्ट चैप्टर हाइरगा द डेविल चाइल्ड हाइबा वाइसी थेंगनखि वाइसी पारबदा मसादो इथक थकलदना सिस्टर मार्गरेट के मिसीदो निंगसिंगले मिसीदो निंगसिंगलुबदा मा अकीब फावे असुमना इथक थकलदना लाइरिकतुदा करी यावरि हाइदुना सुम येंगलप मतमदा टेबलदो थमलिबा लाटेलदो थोक लाउना मागी मसा तमना तासिले अदुगा थावदो मंगोंदा कमदौना हाइजिनखिबनो खंगौद्रे मसा पुंबा केरसुना संदोक्तुना लाटेनदुगी मैदुना हौदुना मदो चाकपा हौरकले मसादुदा मैदुना वाई वाई जरा जरा संतोरे लाइक तु पारुबदे ओइरिबरा करिनो मफम मरांग खंगदे मैदुना मसादा वाई वाईदुना चाकपा हौरकपुदुना मा वाखल ताकिद्र ओना तोइना मागी कादुगी मनुंगदा वाना खांगे मैदुगी मैसा पुंबा हिजिना अदुबु उचिनाचिन कादुगी थोंगदो याम वाना हांगदोक्तुना मसा कन्ना बाइदुना चेंथोरकपने वारिसिगी 15 सुबा तांकक मतांग असुदा लोसनजर मयामना वारिसे ताबिरगा अदोंगी मोददु कमेंट दा थंबिरम अमदी चैनल असुबु नुक्सिबिदुना लाइक अमदी सब्सक्राइब तौबो काउबिगन लोसिलकपदा मयामबु इकोकनोना अमुकाना खुरुमजरी।